Hello everyone, Onju Sagapam ki channel da mayam punamok putram noksari mayam ngasi ki Swasti Puja asina Nandapur hariba Leikai da Swasti Puja ase tawbane ado ai budi se sahodre husband na chatana video se lawjarakpane mayam pam share matiam ta tawjarake mayam miyeng taminasi ko aigi channel da anoba sangbirakpai sinau sing yawa tarabade aigi channel sibu nuksibiduna subscribe tawsanbiramo amasung like tawsanbiramo. Mayam aigi video se mata asida loisanjarage mayam aigi video chena nungai biradi nuksibidona channel se bu subscribe amasung like tawsanbiramu mayam next ki video da nobo puraga laksarage ngasi gi dikaina rasi mayam bye.